AHMEDABAD plane crash da Leikhidraba Shing di Imung Manung Da Interim compensation Oina Lupa Lakh 15 Piba Houre HAINA AIRLINE ASINA PHONGDORAKLI AIRLINE ASINA makhatana hai laibak thiba thodok aduna maram oiraga pukning wakhal leitafam khangdana leiriba Leikhidraba Shing di Imung Manunggi miyoi singda trauma counseling amasung psychological support pinaba AHMEDABAD ta psychologist amadi doctor kaya deploy tawduna thamle interim compensation oina piriba Lupa Lakh 15 gi senfam asi tha asigi kundagi thadokpa hawkhibani amadi Leikhidraba victim ahumgi Imung Manungda senfam asi khusinnakiba leire masina khudakki oiba mathau tabasing sijinnaba yaragani interim compensation oina piriba senfam asi Air India gi parent company Tata Sons na lauthokhiba lupa crore amamamgi compensation adugi mathakta pibani airline asina centralized help desk ama tha asigi 15 dagi hangdoktuna thamliba asina Leikhidraba Shing gi Imung Manungna interim compensation gi senfam asi claim tawbada laithokhalagani single window system da documents sing process tawbana victim singi Imung Manungda kanabasing asi matam ichang changdana phanghanba ngamlagani hainasu airline asina makhatana phongdorakli